Ngarang yumsa kaisa numitki numidang pung 9:30 tarakpa aduaida Thoubal District ki Heirok Police Station gi manung chanba Heirok Kaithel Maning Ward number 1 da leiba yum ama electric short circuit tagi haurakpa mai na chakpadagi lupa lakun mari rom gi oigadaba malchang sing tumna mai chakhre awaba taraba yumbu adugi maming Ningthaujam Prem Kanta chahi kunmanga apokpa laikhidraba inaubi kawi hairi yum mai chakle haiba hek khangnarakpaga Thoubal Fire Service ta pau pibaga loinana laikai miyam changduna mai kannanaba hotnakhi Thoubal Fire Service su matam chana laktuna mai kanbagi thabakta saruk yakhi miyam changduna mai kannanaba hotnaba aduna maram oiraga yumgi mathak thangba saruk sing kanba ngamhauki adubu imungda thamba upu kangthol na chingba atai potlam singdi amata lauba yadana mai na chakhre hairi Leramba lawi serang doramba adagi gari gi yoni bi paisa simbam adu si kunna mana mai chak pro potro loy kunna ma ta ma ta loy